India ki maming leiraba political leader Sitaram Yechury Da Leikhiba Leibak Ningbagi Wakhallon Leikhiba Leibak Ningbagi Wakhallon adu Leihouriba Eikhoina Tung induna chatpa Mathou Tai haina Manipur ki hannagi Chief Minister Okram Ibobi na phongdorakli. Wafamasi Communist Party of India Marxist ki General Secretary Sitaram Yechury na ngarang ikhanghaudana Leikhidabaga mari lendana irabat bavanda pangthokpa awaba phongdokpagi mifam amada mahakna phongdokhibani. India block Manipur na sinduna BT road da leiba irabat bavanda pangthokpa awaba phongdokpagi mifam adu pangthoktringaida hannagi Chief Minister Okram Ibobi na luchingna thauramada saruk yakibasingna Comrade Sitaram Yechury gi photo da leisu katuna ikaikhunnabu utpagaloinana minute ani tumina leptuna awaba phongdokhi. Tongan ba political party ki mihut singna saruk yadna pangthokhiba awaba phongdokpagi mifam aduda Okram Ibobi na makhatan hai Communist Party of India Marxist ke General Secretary Sitaram Yechury na masagi anaba amana maram oiraga ngarang New Delhi ki All India Institute of Medical Sciences AIMS Leikhidaba asi yamna thamoi sokpa thodok amane mahakna manung matam chadana Leikhidaba asi leibak asigi oina achouba mangzaba amane mahakna Leikhidabada Leihouriba ahangba asi kanana sum mention bangamloi mahak secularism amadi hozik oiriba Manipur ki political trend asida achouba thodang lauramba matik chaba political figure amane India gumba leibak amada Sitaram Yechury gumba political leader amana matang matam chadana Leikhidaba asi ningba kainingai ne hozik oiriba political gi trend asida Indian constitution asi matau karam na kankani haibagi matangda mahakna achouba role laurame mahakna pamjaramba thabak thauram sing amadi mangjaramba manglan adu mangfauna ba hotna ba haibase Leihouriba Eikhoina Tung thokpa ni hainasu Okram Ibobi na makhatana phongdokhe Manipur si mangondadi yamna keno tawdaba haiba tare masagi mayung dawna or masagi keno dawna Manipur state da anytime telephone tawba kanda daba the problem there ke what can I help no anytime come on Hyderabad masi ba adumai tawdna ID saduki matik nungai taba hai bise duki matik ai nungai jede ingonda feel to jabaduni aina jeri bise adu boy koi nunamap loina permanent natabina akoi Leihouriba Eikhoina tahudo bise mana pamjaba wakhan haibitare madu akoi Leihouriba Eikhoina punama na thabakta onthok nanaba na akoi ona minaba natana unitedly mana pamiga mana pamamba pandamdo madu thunana ba akoi ona minaba natana koi di hujik kesu upai leite